LAMDAM ASIGI PHAMNAIBA SINGNA IRANGSI Kuki illegal immigrant AMADI Kuki Narco terrorist SINGNA HOURAKPANI Haina Fongna Haiba Ngamdabana IRANGSI THA 15 HELLABA PHAOBA LOISHINBA Ngamdabani Haina RPI ATHAWALE National Secretary MAHESWAR THOUNAOJAM FONGDORAKLI Ngarangdagi Kuki Khulai Paiba Singna Chatharakli attack Sing asiga mari leinana Kaisampata Labour Party SIGI office ta pangthokpa paugi mi famama da wafam asi phongdokladuna mahakna hai me ahumdagi Peace Valley gi mingda Kuki singna aphaba khulai pairaga maitai singda landarakpadagi haurakhiba irangni haiba si miyamna khangnaraba wafam amani masida sunatana Kuki khulai paiba singna leptana landaraktura ngasi fauba lan tawriba se sumipum khudingmakna khangnari matam khara lepluraba matung ngarang su Kuki khulai paiba singna drone sizinaduna kautukta bomb thadaraga lan tawraktuna nupi ama hatkhiba amadi paumi yauna miyo kya sopan nang haliba sisu miyamna khange adubu laibak thibadi ngasigi lenga kamadi luchingba singna masipumna mak asi khangchina tabagum uri lamda masigi luchingba singna assembly gi floor da haikhiba wa khuding mak document tawduna leiribani amadi wafam singa du India lenga na tafam foi adubu laibak thibadi asengba chumba wafam singdagi nathaiduna nataga na koina na haiduna leibana government of India na irang asi kanglup ani ki marakta thokpa irang oina lobani amadi waroshin purakna bahotna dabani maramaduna lengak pairiba amadi luchingba singna irang asi Kuki khulai paiba singna thokan bane haibase India lengak yongna ba mayek sengna khangan biyo haina sumahangna makhata ki ngarangi tawriba rally chatpa yaroi ko si Manipur thugaina ba Manipur maitai gi oiba aranba propaganda sandoknam ni ko haibagi pot ama koina complaint thajaba matam da su laiba ruling opposition khaidabida pulap thajangadabani tawba yaroi ko si posina koi gi community ma defend tawdori ko na thagadaba sida sigumba si yaw daba manba yana safe side ta leiraga amagi soidaba manba tawriba potsida aduna direct wangang mangamdaba official mina direct point taw ngamdaba dagi ngasi akoi program se sibok chatharapani ko haibagi akoida nungangba ma pokchare aduna tasena leadable leaders sing it may be internal leaders or external leaders leadable leaders me amna representative makoina ngangbaduna official report oidoini makoina direct tholi Manipur crisis tholi base Kuki na lali Kuki terrorist sing sila tawrakpani makoi se dangerous ni makoi Manipur thugaina ba tawre India thugaina ba tawre se direct point tawraga haibiyo ba adu taraga adu gi official record to chatkani ba akoi prajan oina law leire media oina law leire ba koidi aduna sigi asoi betagi ngasi sahi ma makhai yokselapani haibase ai haijaningi meyamda